Handak Jiribam the thokliba Erang asi Manipur leingakna cheksin houdabadagini thokpani Erang asi thokna kari amatta khandana Prime Minister gi wasak loubana haina fai khalliba wakhallon atu matamda thadokpiyu haina Coordinating Committee on Manipur Integrity COCOMI na appeal tourakli ngasi lamphel da leiba COCOMI gi office ta pangthokkiba pawgi mifam amada somorendro na haikibada Handak Jiribam the thokliba Erang asi Manipur leingakna thausadana leirubagini Jiribam the thokliba Erang asi laksinaba hotnabada SP singi mapangkal kankhathanaba amadi haujik leiriba outpost asigi mathakta ahenba outpost ki masing henkathanaba Manipur leingakna singadabani aduga India leingakna Manipur da proxy war asi mai paknaba changsilakpa khongthang amani haina lawi loina na Erang asi thokna karisu khandana Prime Minister gi wasak loubana haina loi khandana Delhi da leithokliba Manipur gi Chief Minister amadi atai MLA Minister Singh gi wakhallon asi athuba matamda thadokpiyu MLA Minister Singh amatta oina punsinduna thokliba Erang asigi matangda khananenabagi mahutta miyamna taksilaba matamdata thabak tawbagi mawongda leirabadi leibak asi kainabagi achouba lambi oirakani miyamgi luchingba ama oiduna miyamgi damag aphaba thabak tawgani haiduna thorakliba luchingba singna asigumba thabak tawraklabadi leibak asi mangkhiba tabani nakhoi koliba chawkuri adusu miyamna pibani haibasi kaudaba fai mamangdasu serogi mafam singda Assam Rifles na praja miyam hontok laba matung mafam aduda leiramba maitei singi yum kaya kuki singna mai than kiba laikre maitei singna leiriba khun singdagi maitei singbu atopa mafamda hontok tuna maitei singi yum kuki singna mai thanabagi achouba thabak chathari haibagi mami tari loinana India leingakna chin kuki narco terrorist singbu yokhatuna proxy war sanariba asi khudaktagi lepkadabani haina fogdoki Irada police outpost ama yauna yum ke mai thagi basiti yamna khoi leingak asina thawa sada lei thokpuni hani COCOMI lawi maramdi masi thoktrige mamangda akoina leingak ki mafamda hanna Jiribam da leiriba IRB battalion lei masi hinkalalo ESP gi khoi leiriba ma strength ji pangan hinkalalo loina outpost masingji hinkalalo haibsi khoi COCOMI gi mai kaidagi yamna kanna khoi leingak ki mai kaida khoi thami haibtar adu modu thabak to onthoktabudagi thoningda thodokchi thokhuine habasi ekoi lawi aduga masi khoigi government of India na proxy wars mai pano khona ba dum makhangi lalongni haina su khoi COCOMI na lawi adu loina na yam nungai thaba amana asigum ba Erang asi thongna hauji Manipur da laiba khoigi minister MLA singna arima ta khandara Prime Minister wasak lobude hen tho yokhilaga somda leisingi bai base miyamna nampuda tanadaba yaroi harga tawudung tawbugi matawje masini ni goleba kaina bage soba phiba mama tarai basi